Bespa amana tatara thomjin bada miyoi ani shire ama sokli lambi ge lebak thiba thawdo amada ngarang numidang pung mapalom tab matam na miyoi ani laikhidre hedi wango police station dagi phangwa paw gi matu ina thawdo du wango PS ki manu sanba wango lamkhai de kham dunu leram tata trak ama gi maningda wangu rom dagi miyoi hum tong dunu lakpa Bespa amana thomjin bada gi kudong thiba thawdo du thoki bane hedi lebak thiba thawdo du laikhidra ba miyoi ani du di Kachin khuno awang laikai digi mayang lamba Bishal Seikun apokpa M ibohol amadi Kachin khuno thongam dagi maisnam ngongo sei taragatre apokpa M inaw debi kawi asokpa miyoi aduna khumoksam binas nibas kawi hawjuk jenims hospital laikanari hari laikhidra ba M Bishal amadi M ngongo Kachin khuno college ki student union ki general secretary amadi games and sport ki thawpuri bane hari thawdok thokpham aduda wango police ki team su laktuna thawdo odu ki matang na thijilaba matuna case am lokhatkhri laikhidraba mi animak jenims ki mokto postmortem gi damak thamkhri hari Manipur da thamliba president rule sikari guma center na mangjongna revoke tawdraba di english singani ga kunga taru ki february 12 fawba laikigani MSF India ki president na thokiba Proclamation ki matung ina saye sigi hokiba February 12 digi state sana halagliba president rule center na kariguma mangjong na revoke tawdraba di english ngani ga kunga taruki February 12 fawba state sida president rule khigani haina ministry of home affairs ki makedigi phongdokre joint secretary government of India G Patasarathi na kuyek piba Manipur ki governor secretary amasum chief secretary dangarang address torokiba ministry ki sirola magi matung ina August ki tang 12 digi horaga state sida makata na president rule sangthana ba Lok Sabha na July 13 amasum Rajya Sabha August 5 da statutory resolution approve tokhi masiga loina tha taruk amaga state sida president rule sangdolagani madugi damak tongan ba notification thokpigi mathau tadri maramaduna president rule sana halingai kariguma marakta center revoke tawdrabadi mathang sai english ngani ga kunga taru ki February 12 fawbada satna halagani hari UNC na athingwa pirakpadi asanka sir indigenous peoples forum gi president phamdagi resign tokri Hayeng Imphal City Convention na pangthong na thorang toribi World Indigenous Day gi thoramda Naga Phuruki miwe amata saruk yabi yaroi haidun United Naga Council UNC na athingba thamkiba ga loinana thoram adu pangthok na bohona bada asabu thodang loram Indigenous Peoples Forum Manipur IPFM gi president Asanka Sharma na loramba president gi pham thadokiba ga loinana thoram adu saruk yaroi haikri iramasiga madi lainana ngarang Asanka Sharma na pham thadokgi sirolama Indigenous People Forum gi vice president bishingkhre pham thadokgi Shiroladura Pallibadi, Hayeng Imphal Pangto Kodariba, World Indigenous Forum Day 2025 ki Thoramasi, Nagagi Apex Budia Moiriba, UNC na Laukiba Pirep Amagi, Makogi Wakaluna Dubu Ikai Kumnabu Utuna, Pam Tadopugi Pirep Lobanhari, Nakalamarona, Northeast Indigenous Peoples Forum, NEIPF Guwahati, Head Office Assamgi Chairman Anup Setiana Kuyek Bidon Tadorakwa Sirolamana Haidibadi, UNC na World Indigenous Day 2025 ki thorom Imphal pangthona bohona bada asobu thodang loriba asanka sar ki henbegi thabak sathariba siyaningde angak paphawi Naga Phuruki isel inaw singamadi CSO singnasu IPFM na loriba thodang asibu khangbiduna handak tholak liba wafam asi laibak miyamgi mamangda sherana satkidana bohona mina sihana phungdorakli sera asida Indigenous People Forum Manipur IPFM ki president oiramba asanka sana president ki pamthadoki baga loina vice president oina thawpuramba Rohan Filemna Indigenous People Forum Manipur ki president in charge ki phampuba haukhre Private Hospital da PMJAY scheme amuhana satna hanbina ba patient partition governor ki pungning singsilakli thas ki mangare Association of Healthcare Provider of India AHSPI Manipur chapter na thokiba sirolamada India lengana hawdokiba PMJAY scheme ki makada beneficiary singna analengda sangkiba senpham singamadi lenaba private hospital da reimburse tawidana lerakiba maramna hairibi scheme sigi makara piramba khudung saba sing thas ki tarak taruktagi hauna matam kharagi oina leplagani haina phongdorakpadigi dialysis treatment mathau taba patient sing di kok to khuramnari AHSPI Manipur chapter ki matungina matam kuina reimbursement phanglaktabana maram oiraga AHSPI Manipur chapter da affiliate tawa private hospital clinic amadi Diagnostic Center ningtina mato pangtho pangamlaktabadagi hairiba wareba silokibani maramasina sayolamada dialysis omlak mathau tariba patient singi punsi kanbar asobu mating oiriba PMJAY scheme asi amuhana satna hanbinaba private hospital clinic amadi diagnostic center singi phangpham tokpa reimbursement sing
अथुब मतमदा पिथोकनबा मरी लेनबा अथॉरिटीसिंग पाउताक पिबियु हाइना पेशेंट पार्टीसिंग मणिपुर की गवर्नर अजय कुमार बाला की मफमदा अपील तौरकली नागा की लमदा बॉर्डर फेंसिंग खाबगी मतांग यूएनसी न मिफम कौख्रे FRM सत्न हल्लुआ मदि नागा की लमगी सरुक इंडो म्यांमार बॉर्डर फेंसिंग खाबगी थबक लेपकदबने हाइना यूनाइटेड नागा काउंसिल UNC की मैकेडी की गवर्नमेंट ऑफ इंडिया ना पिशिनखिबा अल्टीमेटम अदुगी मतांग लाखलिबा ऑगस्ट 13 दा लोइबगा मरम ओइरगा मखा ताना फिरेप लौनबगी दमक UNC न मिफम कौख्रे UNC की जनरल सेक्रेटरी बारयो सत्सांग खुये पीदन थोके बस्तिरोलमना लाखलिबा ऑगस्ट 13 के अयुक पुंग 13 ताब मतमना UNC सेक्रेटरीट ऑफिस ता इमरजेंसी प्रेसिडेंशियल काउंसिल की मीटिंग अमा पांगथोकलगनी मिफम अदुना FMR अमदि बॉर्डर फेंसिंग की मताना कुपनो वाखनगनी लोइनना मखाताना खोंजंग की दमक फिरेप लौगनी मिफम अदुरा ट्राइबल हो सिंग की प्रेसिडेंट सिंग सुंग सोइदन सरुक यागदबने हेरकली अंगा उनाबदा लैखिद्रबा समिता के सिबक चांग लौसिंख्रे समिता की मिसी के असुम वोयल फंगद्रीब फावबा JAC ना मनिंग हंदना खोंजंग चंगसिन गिगनी मेरा तोंबी लेहौरीबे इमुंगनुंगी खलगा सिबाक संग लौबनी लेंगा आमदि मदि लेनबसिंग यासिनब पुरखिबा मत लैति हाइना थौबाल डिस्ट्रिक्ट हॉस्पिटल दा अंगांग उनाबदा लैखिद्रबा माइबम ओंबी समिता मिसी ग मदि लेनना सेमखिबा JAC की मेकेडी की फोंदोरकली ngasi समिता की थवाय याउद्रबा हक्सांग औरिबा मथौ मुंगम पांगथोकनबा JAC अमदि इमुंग मनुंगी मियोइसिना जेनिम्स मेडल संगदगी लौख्रे हौखिबा निथोकाबा निमित सही 19 सुरबी थौबाल टेक्सम मया लेकाइदगी माइबम ओंबी समिता अंगांग नुपा मसा अमा उनरबा मतुंग लैखिदबने लाइवक थीबा थौदो असिग मदि लेनना सेम खिबा JAC याउन इमुंग मनुंगी मियोइसिना जेनिम्स की मेडल संगदा पोस्टमार्टम लोरबा मतुंग औरिबा मथौ मंगम पांगथोकनबा समिता की थवाय याउद्रबा हक्सांग लौबा लाकपदा JAC की चेयरमैन मेरातोंबिना फोंदोखिबदा अथुबा मतमदा पोस्ट मोर्टेम की रिपोर्ट लेंगाना पुथोक्तुना असुम वेल फंगनब होनगदबनी असुम वेल फंगद्रिबा फाव JAC ना मनिंग हंदना खोंजंग चंगसिंगनी लोइनना मेडिकल डिपार्टमेंट की अथॉरिटी न सुमि CAC दा सेनरिबा डॉक्टर अमदि स्टाफ की मथक्ता एक्शन लौखटगदबनी हाइना माकना मखाताना फोंदोखि इम्फाल तोरेल दा तसिनखिबा अंगांग असि बक्सांग ओइना फंगले ngarang nungthil mayang Imphal phawduna siliba Imphal turel tasinkhibadagi thiba khangdana leirakhiba angang adu ngasi asibak oina phangma ngamkhre asibak oina phangma ngamkhraba angang nupa masa adugi maming Altap makak mayum sai taragumde apokpa Burhamuddin makak mayum kawi mayang Imphal Bengal haizin phamdagini Altap makak mayum ngang Imphal turel da tasinkhre haibigi pau phangmadigi make edongi miyam Police amadi fire service ki kangbu na thibagi thabak satakibani adubo haksang phamngamdabadagi ngasi makhata na isingi maiba madi SDRF ki kangbu sing yauna thibagi thabak satabada torel maril adugi sati khongnang makhong mayadagi asibaksa oina phangmangambani haidi Manipur thugaina bahonariba khwaidagi sawba encroacher oiriba illegal immigrant singi mathaktasu akanbe eviction chathabiyu sanjoi hanthem Leibak miyam na satnariba lambi gi nagyet ki sarukta land encroacher sing gi mathakta pia lengan hause akan be eviction tawbi khongjang jangsilibasi thagat ningai ni khongjang asi gi manungsa na Manipur munge honariba khwaiti gi saw encroacher oiriba illegal immigrant sing gi mathakta su akan be eviction tawbi haina social worker sanjoi han themna phongdorakli sanjoi han themna press thadorak pa chirol sin hai mamang tha July kungo homdoi Manipur lenga ki commissioner kam secretary home na Manipur nauna illegal immigrant sangba thingnaba masum illegal immigrant lairamgani singnaba mafam singda district task force siamlaga illegal immigrant sing Manipur gi laimaidagi takthoknaba thokibo official memorandum aduda pankriba akanba instruction sing adu kaya yamna thabak to onthoklabagi haina su wanglakli Sanjoi ahan themgi sirol sin hai hauju state asida mapung oina tampaki district sing haibid Imphal East Imphal West Thawbal Bisnupur na singba mafam singda lambi gi nak yet lam khopsim duna miyamna apan ba ayet pa pidi bu land encroacher sing gi mathakta akan ba intensive oiba mongda eviction tabu masi apaba thabangni PR government matamashida phangba khudung chaba mane loinana taramna oi haiba wapam thamnapuga loinana state asida khwaidigi hana akan eviction tawgadabadi Myanmar amadi Bangladesh ki sangsilakna hauji aikoi gi miyam marakta khunda laita dun lasingkraba madi Manipur thugaina ba separate administration amasung union territory pigadabani haiduna Manipur munge hotnariba singa si hana eviction tawgadabani Manipur sangsilakhi illegal immigrants sing misa miyam kya gi yumai thaduna misa miyam kya loinana apikpa angang sing nupi sing yauna tamthina hatok ngamlibi illegal immigrants gi mathakta akan be eviction tawbuduni hena maru oidibasi hainasu sanjoi han themna phongdorakli magi sirolosina makhata na haidibadi July 19 da thokiba instruction sing adugi makha tarakpada ngasi numit taraga taruni suraglaba faud illegal immigrant kayam detect tobang amlabage makhoi gi marakta
Kayabu na magi maram da Myanmar amadi Bangladesh ta halnkrabagi loinana hanana lamda masigi kulakta kundasin krab illegal immigrant kayam detention center natragana designated center singda puthokpa ngamlabagi haba wahangsu sanjoi han them nanglakli sanjoi han them gi serol sina haribadi masing langamdraba illegal immigrant mem khandokpa ngamdana leiringi serol sida census tawna ba mari delimitation tawna ba khona rakli basisu khwaidi gi lebak thiba tanga amani illegal immigrants in khandokpa ngamdringai da census tawa amadi delimitation taw yaroi manipur gi athuba matam illegal immigrants in khandokna ba lamda masida gi miyang gi mihur oina sakraba inaramadi outer gi mp singna amati rajya sabha gi mp ining thau sana jawbna su haujuk juk chathari ba parliament gi nungjumi pham manung asida marik sumbu wafam puthuk pukhat piduna akan ba pressure taw haiduna manipur gi mp ahum gi akan ba puning su singsilakli FNC sina Kuki singi mathakta sathaba ban handoktabadigi KWCSON na NS2 da ban gi khongjang sangsin bawkhre Kuki militant singna Naga singi paripuri gi oiba lam singda Tiger Road amasum German Road haina lambi semba popi pambi thaba madi shugi kem sing sajinna ba khona rivising asigi mayokta Furul Naga Coordinating Committee FNC sina Foothills area da Kuki singi mathakta sathri ba ban asigi mayokta ngasidigi hona Kuki Walking Civil Society Organization KWCSON na NS2 Imphal Dimapur lambi gi Kuki sina tarib jaga sin economic blockade ki khongjang sangsin bawkhre FNC sina sathariba ban gi khongjang ado handokna ba Kuki Walking Civil Society Organization singi maikai digi akan ba wafam thamgrabasu ban gi khongjang asi handokpa leitabana ngasi ayuk angan madigi hauna Imphal Dimapur lambi gi Kuki singna namna tariba jaga sing maru oina Kangpokpi district ki mafam singda economic blockade ki khongjang asi sathabawkhibane khongjang asina maram oiraga lambi asigi mafam kya da Kuki singi yamlaba nupa amasum nupi volunteer kya na phongna thulaktuna Guwahati romdagi Imphal tamna mal puraga lakpa loaded truck sing thattuna thamki adumoinamak line vehicle sing di mahoksagumna sarok sin tawbur athingba pikhiti Imphal Dimapur lambi asi state asigi oina khwaidigi maru oiba lambi am oiban economic blockade asina lambi asi sarok sin tawriba sing sound akaiba kya piri Bangi khongjang asiga mari lena Kuki Walking Civil Society Organization singi lusingba singi maikai digi phongtora khibada lubasigi maikai digi mangjong na Furil Naga Coordinating Committee da Kuki singi mathakta atamna na sathariba bangi khongjang asi pung 13 ga torok ki manungda handokna ba khangan khraba sumadugi positive response amata laktabana ngasi ayukta gi hauna economic blockade ki khongjang asi sangsin ba khibani FNC sina Kuki singi mathakta makatan athingba thamba amasung ka henba thong kya sathaba leptriba phawba economic blockade ki khongjang asi handokpa tawre FNC sina sathariba sumnaba thawong sing asi khudakta leptuna Kuki miyam ki soroksinda makalamata ayet pa athingba piruida banaki Kachin Independent Army singa Naga sing phaba punba ki thabak khudakta lepiyo sei sigi July 19 na Myanmar based tawba Kachin Independent Army tagi Naga Army tarahumde phajinkhre adu asu engam yauduna thadura khiba dugi dam thagatba phongdokli makhatana Naga youth singna target tawba amasum phaba punbagi thong sathaba lepi huaina Naga student organization thadurakpa sirolaman hairi solasina makhatana hairibana Kachin Independent Army amasum masiga satminariba ENDA gi makaidigi Naga youth singbu atamna target tawduna phaba punba amasum tathi tawena tawbagi thabak khudakta lepkadabani NSCN GPRN gi maikai digi su lup singa siga ungkhanabagi muhutta puning phatana thabak tawnaba apil tawri nakalani gi marakta khut thonabagi thawong singsa thaba tarabadi Naga amasum Kachin gi miyam awaba kya mayong nagadawri bani community ani asi ngalingi matamdagi itihas ki oina kadi mari leina ba amasum awaba kya khangminarak pakanglup singni maram aduna luraba tanpham masida nakalani gi marakta cooperation pinaduna santi leina thabak tawnaba su apil tawki marak sida ENDA gi mekedi gi Naga singi mathakta aran claim kya tawrakhiba du yumpham yaudawani thawong asina nakalani gi marakta ungkhanaba hena thongani hairi TAN Hills ki top post tribal officer ama appoint tawbiu Manipur Sarkar gi tribal affairs and hills ki top post hauju Manipur Sarkar gi principal chief conservator of forest na paisinduna lairibasi gi muhutta tribal gi IS officer ama bu appoint tawbiu haina Federation of Tribal Youth Club Manipur ngasi Manipur governor na member na pisinduna takshinkhre governor da pisin ki basi role aduna hairibadi Tribal Affairs and Hills Government of Manipur silamda masid lairiba tribal miyam gi development amasum welfare gi damak lairibani maram aduna department asida principal chief conservator of forest pu additional chief secretary oina thambagi muhutta tribal miyam gi culture thengnari bu khudong sadaba sing asi ningtina kokhan ngamgadaba amasum soko thorangi thabak sing mapung phana pekhatpa ngamnabagi damak tribal officer amabu post asida thambiu amaromda state government gi makai digi tribal miyam gi damak pitharakhiba
development fund singi utilization certificate matam sana central government na pikhatabana khudong sadaba kya mayuknari hiramasida governor na miyeng sang bi waidi isa hatkibada senabasing mara laiti hairagadi isa na aranba tarabani na mama ai oina hatopiro karuna isa hatkibada senabani haina pharabasing na asumbani mara laitabani hairagadi isa na aranba tarabani na mama isu hatopiro haina laikhidraba Maitei salai thiam allies Leo gi apokpi thiam karuna na pian bo phung kya phung tokre sei sigi July tereta no piamana thang thinwadi gi laikhidraba maitei salai thiam allies Leo mihat kamari leinana palace compound leiba shiri govina jitaba lami da pham ki bo wakat mi pham amada laikhidrabi gi apokpi thiam karuna na haibada ma ki masa hat pa senaba sinanga sidi makoina asumani mara laitabani haire makoina mara laitaba oirabadi lalibasi mama aina oina tahore Phakriba makhoi masa singdi matam khara khaktani uba phangloidaba matam khara leiraga bel oirabasu tholakani tha khara leiraga uba phangani adubu aigi isadi hatpi khrabani na handak mapoki oina uba phanglaroi shikhrabi isa ubusu phanglaroidaba aranba tahoraba mama isu hatpi ro isa ga puna leiminajurage isa leitrabani na hingbi wan thoksu leitre isa gi mihat ka mari leina GAC siamdun wakat mi pham kya phamba leiba watho ohenana ba mama aina sinkidi Mingon awaba piba pamdi housing law ki matugina mara lebesing police na phawani masida CSO club sokat pa tohoningdi madugi mahutta CSO amadi club na asum well puthokpada mating pangbi waki wakan mi phamadura saruk yakhiba laikai gi maira paibi gi secretary yumnam ibu yaiman haikibada maitei salai thiam elias leo gi mihat asida siena bani haiba taibangan bi kawwa ma police na phara matuna mahak mara laithi ma kulana lamjing mani hairi bisi karam na hairi bano makhoi miyoi mari manga gi geng khutpu aduna leo bu kok tholaga Athapa mafamna puraga laktungnaraga hatkibani laikhidraba Leogi apokpi amasum miyamna asumbagi damak wakatpani hairaduna kona mihat asiga asumba wel puthokpiu haikenasu pausda makhatana phongdokli duga tendana sumna miyamna thamjaramge haujikoinadi miyam paus matangse lusinjarage amasum makhataba anoba update miyam punna ngamina sena channel sigi mekkerigi miyang phamda makhatana thamjari